Ahanbada Pau. President Rule gi marumda Imaleba Kanaba Thorakiba Kun Ngakpa Singbu, Faba Punba Tauripasi Yaning de Haina, Maira Paibina, Haini. Kurum Jerry, Am-Istv Pau meeting Tabiri Bapum Namapo Taram Nok Jerry, Pau Sandok Napizari. Advanced Women's Society Apunba Maira Paibi Awang Sekmagi Kuntra Marisuba Mapokumon ki Tauram Awang Sekmai Kaujing Lemegi Maira Sangda Pangtokre Tauram Aduda Advanced Women's Society Apunba Maira Paibi ki President Usam Amubi Apunba Manipur Kanba Imaluk ki President Laurembam Nganbi All Manipur Society Reformation and Development Samas Nupi Samas ki President Thokchom Ramani Yauna Maroiba Muyakayana Serukyaki Tauram Aduga Mari Lenana Advanced Women's Society Apunba Maira Paibi Awang Sekmagi President Usam Amubina Lamdam Asigi Tungi Yumbi Oigadoriba Nahakayana Nisagi Ipakta Taukibadagi Mangtharakliba Amadi Nahakayagi Punsi Maram Chadana fake accounter Kayada Punsi Pikam Nakiba Kuki terroristing na Chatharakliba Irang Asina Iramdam Asibukan Nabathorakiba Nahakayagi Tawai Katkre Imalebagasi Kanabagi Damag Mama Kaya Lady Haina Safong Kiba Loop Amani Kuki terroristing na Chingda Law Amatalay Tabagumna Chathariba Tawong Singda Lengaki Oiba Exen Amataloktana Laiba Tampakta PR gi marumda Imaleba Kanaba Thorakiba Kun Ngakpa Singbu Faba Punba Tauriba Si Yaning Day Leibaga Sigi Mapi Mapa Ama Oina Chong Thorakiba Singna Ngasi Tumina Lesin Kibana Manipurda PR Thamzin Kibani PR Si Athuba Matamda Lawtho Loinana Anoba Lengak Ama Semduna Irang Asigi Warushin Ama Athuba Matamda Purakna Ba Hotnabiyo Haiki Haukiba Numit Karani Dagi Hauduna, Tongan Ba Tampaki District Singda Chatharakliba Eviction Asigi Manungchana, Imphal East District Oinaso, Ain Kaina Sajalamba Singna, Masa Masana Sidok Chabagi Tabag Yamna Kana Chathanare. Imphal East District Manungchana Leba Porompat Crossing Degi, Kong Bataba Ayang Palilambigi Maning Mamangda, Ain Kaina Sajalamba Kaya District Administration Takaiba Haukraba Matungda, Masa Masana Sidok Chabagi Tabag Chathanare. Lambi Asigi Nagyeta Ain Kaina Sajalamba Kaya Sidok Pasina, Pikna Layramba Lambi Asi na chawna leibagi saktam udu uba fangle mafam asida saidang duna nongmagi chara tanaramba kaya awaba khara thengnarabasu ain kaina sajilamba kaya lokthokibasina lambi asi yamna pakna leirambaga loinana iram nala ningthina thambaga loinana fata hauti langthokpagi changsu hantharakani haibagi thajaba mioi kaya nasu fongdoknarakli Paugi marak thana tembe break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker Chahi Yankai Suraba Soccer Company gi Crown Maker Wheel Hauzik Market Pangbiragani Mahawam Naleba Pisuyam Chauba Crown Maker Wheel Saman Mayamsu Mahawing View Crown Maker Wheel Honglagli Bapunsigi Lambisida Araiba Chaba Yaba Makai Sashinari Adoni Hidak Langthak Kayama Sada Yarakte Sashi Liba Singduna Adomgi Liverda Kayam Sokali Kangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
Break imatung taram nok chiri pau makatan pizari. Assam Rifles na sinduna World Lungs Cancer Day ga mari lena na None District ki Tengkongjang Village da cancer ki matang da puna wakal tamina bagi thoram ama pangthokre. Thoram aduda nupa nupi amade angang yauna khunja kayana sarukya ki. Kunsuba installment of Prime Minister Kisan Samman Nidhi program Tamenglong dasu maipak na pangthokre. ICARKVK Tamenglong na District Agriculture Office Department of Agriculture Tamenglong ga punna sinduna pangthokpa thoram duda Tamenglong gi Hokchong Circle gi ADC Thambau Variam amade atai official yauna Lomi Chani ga tarani thoina serogya ki. Thoram aduda Lomi singda maru marang yauna atai mathau ta ba polam kaya mateng pikhi. Loisilakpada maruiba pau amuka na pizari. President rule gi marumda imalaiba kannaba thorakiba khun ngakpa singbu faba punba tawriba asi yaningte haina maira paibi na hairi. Hauzik faubi ko Am-Istv na sandokchaba Manipuri pau matang sa loizare mideng tabiri bapum na magpu amuka na khurumjare.